10 11 IRPC lower matung hado khoto ko process puroi loi moi training loi lai manipur ki huji deiba situation jine aduga moi si posting si macet pi gragadi ngasai gi adagi lai yamna with spirit and discipline atai mayam hanagi leiba si moi phate habnate loina mix up tawra kanda moi da soirakadra haiba wakal kare ko de leibadagi si akoina khudakta moi leiba nangna sempa rakpa masida akoina hoji plan tawrisi laiba 1946 to gimanungda 1000 mukti special commandos ha ohum mari gumba magi training tongana sida pidha laga madugi special team moina any eventuality the mit to goyana nagi 1000 gumba ma khanto ga thamani aduga atai police station sing da hoji leiriba eno sing se koigi personnel sing si moi so mo koi mo khanna moi si tha mani gi refresher course gumba ma tawhonma mathok dai ni masa lumba medical checkup to ga masagi laina leba khotpa kedoga na ba adum mayam ma koi check do adra kana police backbone of the society ni backbone of the state ni government si the police ne demoralize or matam da law ina koi different ho aduna policing si moral is push up to do ya da aduna police station sing da ki sam sani lokalaga yang mu lokalaga koi how to face the crowd mob manipur mob justice am kan sakhan re aduna mob control to buji han isam samna koi uniform am se laga isam samna sayem pa ga li pa ga toram bani buji madu to holo full equipped ira kanda full loina to hon mata re lairiba situation ni madu ina koi mit to no bon pa da adugumba gi full equipment koi leina ba akoi sinlang loire aduga saragi berial koi mob control policing da koi pirni paramdi rally sapodagi rally mrotagi no caption birakpa nauri gi nung na caption birakpa so many things yam wild were pa haidare pa keno se koi khara aduna wild were pusing du kamai thengna ga dagi adugi koi madugi sapsa ba khara lokole